ꯃꯌꯥꯝ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒꯦꯅ ꯇꯧꯕꯅꯦ ꯉꯍꯥꯟꯒꯩ ꯑꯩꯁꯦ ꯁꯪꯗꯗꯅꯀꯣ ꯁꯦꯝꯃꯨꯗ꯭ꯔꯦꯕꯀꯣ ꯃꯇꯝ ꯈꯔ ꯑꯅꯥꯕ ꯀꯩꯌꯣ ꯌꯥꯎꯕꯗꯒꯤꯀꯣ ꯍꯧꯖꯤꯛꯁꯨ ꯑꯩꯁꯦ ꯂꯣꯛ ꯇꯧꯋꯦꯕ ꯑꯗꯣ ꯈꯣꯟꯒꯁꯦ ꯌꯥꯗ꯭ꯔꯦ ꯅꯥꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯨꯀꯣ ꯑꯗꯣ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯆꯥꯗꯣꯔꯦ ꯑꯗꯣ ꯁꯤꯁꯦ ꯃꯃꯥꯅ ꯌꯨꯝꯗꯒꯤ ꯊꯥꯔꯛꯏꯅꯦꯕꯀꯣ ꯆꯔꯣꯡ ꯑꯃꯅꯦ ꯌꯣꯡꯆꯥꯛꯁꯦ ꯃꯌꯥꯝ ꯁꯤꯈꯩꯁꯤꯁꯨ ꯄꯤꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯁꯣꯏꯕꯨꯝꯁꯦ ꯁꯤꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯒꯤ ꯉꯥꯔꯤ ꯅꯨꯡ ꯀꯔꯤ ꯌꯥꯎꯔꯛꯑꯦꯀꯣ ꯃꯤꯃꯤꯁꯦ ꯁꯤꯁꯤꯒ ꯃꯌꯥꯝ ꯃꯤꯁꯤꯡꯗꯣꯀꯣ ꯃꯤ ꯆꯪꯉꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛ ꯁꯨꯝ ꯍꯥꯞꯅꯕꯒꯤ ꯃꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯤꯔꯛꯑꯅꯣꯅꯅꯦꯀꯣ ꯌꯥꯝ ꯄꯤꯍꯜꯂꯛꯇ꯭ꯔꯦ ꯁꯤ ꯀꯩꯀꯩꯁꯦ ꯁꯤꯡꯖꯨ ꯅꯨꯡ ꯆꯥꯕ ꯈꯣꯠꯄꯒꯤꯀꯣ ꯈꯔ ꯄꯤꯔꯛꯑꯣꯅ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯍꯜꯂꯛꯑꯦ ꯑꯗꯨꯒ ꯀꯔꯤ ꯌꯥꯎꯔꯛꯏꯅꯣꯗꯣ ꯌꯦꯡꯉꯤꯅꯦ ꯃꯤꯊꯥꯏ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏꯁꯤꯅꯀꯣ ꯑꯗꯨꯝ ꯏꯕꯣꯛꯀꯤ ꯗꯨꯀꯥꯟ ꯐꯝꯕꯗꯣ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯇꯦꯛ ꯌꯨꯝꯗ ꯁꯨꯝ ꯐꯝꯕꯗꯣ ꯑꯗꯨꯗꯅꯦ ꯌꯣꯟꯕꯗꯨꯗ ꯃꯥꯅ ꯆꯠꯄ ꯈꯣꯠꯄꯗꯨꯗ ꯑꯗꯨꯝ ꯃꯤꯊꯥꯏ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯗꯅ ꯈꯤꯇꯪꯒ ꯍꯥꯞꯄꯛꯑꯦ ꯌꯦꯡꯉꯣꯇꯣ ꯑꯩꯅꯗꯤ ꯍꯥꯞꯄꯛꯀꯅꯣꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯌꯥꯝ 10ꯃꯨꯛ ꯍꯥꯞꯄꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯏꯚꯤꯅꯤꯡ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯃ ꯆꯠꯇꯣꯏꯅꯦ ꯕꯥꯔꯗꯦ ꯄꯥꯔꯇꯤꯗꯣ ꯑꯩꯈꯣꯏ ꯁꯤ ꯃꯊꯛꯇꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯁꯤꯅ ꯀ꯭ꯋꯥꯇꯔ ꯃꯈꯥꯗꯅꯦ ꯃꯣꯏꯅ ꯃꯊꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯌꯥꯝ ꯆꯥꯎꯅ ꯇꯧꯒꯦꯗꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯂꯥꯛꯇ ꯌꯥꯗꯦ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯩ ꯀꯥꯕꯛ ꯀꯦꯁꯜꯂꯅꯤ ꯑꯗꯨꯗꯨꯒ ꯆꯠꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯚꯤꯗꯤꯑꯣꯁꯦ ꯅꯝꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ A few moments later. ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯥꯔꯗꯦ ꯃꯐꯝ ꯌꯧꯔꯦꯕꯀꯣ ꯑꯗꯨ ꯃꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯆꯝꯅ ꯁꯦꯝꯃꯝꯃꯦ ꯃꯤꯁꯨ ꯀꯩꯁꯨ ꯌꯥꯝ ꯌꯥꯎꯗꯦꯕ आजा उसको दे दो गिफ्ट को दे दो हैप्पी बर्थडे बोल देना सभी सब अभी नहीं पी रहा गिफ्ट पी रहा हैप्पी बर्थडे बोलो हाँ बस ओके हैप्पी बर्थडे टू मामी ने बताया Isa sabi bayar illa ꯃꯌꯥꯝ ꯀꯦꯛ ꯀꯛꯄꯁꯨ ꯂꯣꯏꯈꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯗꯥꯟꯁ ꯇꯧꯔꯤꯅꯦ ꯃ꯭ꯌꯨꯖꯤꯛ ꯊꯥꯗꯣꯛꯑꯒ ꯑꯗꯣ ꯑꯩꯅ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯃꯨꯛꯀ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯒ ꯗꯥꯟꯁ ꯇꯧꯕꯗꯣ ꯁꯤꯁꯦ ꯑꯩꯅ ꯀꯣꯄꯤꯔꯥꯏꯠ ꯇꯧꯋꯦꯅ ꯑꯩꯁꯦ ꯂꯧꯊꯣꯛꯑꯦ ꯁꯥꯎꯟꯁꯦ ꯂꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯃ꯭ꯌꯨꯖꯤꯛꯇꯣ ꯑꯃꯨꯛꯀ ꯌꯥꯎꯔꯗꯤ ꯃ꯭ꯌꯨꯖꯤꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕꯀꯣ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯔꯗꯤ ꯑꯗꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯂꯧꯊꯣꯛꯆꯔꯦ ꯑꯗꯨꯒ ꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯗꯥꯟꯁ ꯍꯩꯕꯅꯦꯕꯀꯣ ꯃꯣꯏꯁꯦ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯝꯃꯕꯅꯤꯅꯀꯣ ꯃꯣꯏꯁꯦ ꯑꯗꯨꯝ ꯍꯩꯌꯦꯕ ꯃꯁꯥꯒꯤ ꯇꯧꯔꯕꯅꯤꯅ ꯏꯆꯥ ꯊꯣꯏꯕꯤꯁꯨ ꯑꯗꯨꯝ ꯃꯅꯤꯡꯗ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯕ ꯃꯌꯥꯝ ꯗꯥꯟꯁ ꯇꯧꯕꯁꯦꯀꯣ ꯌꯦꯡꯉꯤ ꯃꯥꯁꯨ ꯃꯅꯤꯡꯗ ꯁꯤꯁꯨ ꯇꯝꯃꯤꯅꯤ ꯌꯦꯡꯉꯣ ꯑꯃꯅ ꯇꯧꯔꯒꯀꯣ ꯑꯃꯃꯝ ꯇꯧꯔꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯁꯥꯟꯅꯔꯤꯅꯦ ꯑꯗꯩ ꯁꯤ ꯄꯤꯡ ꯂꯤꯠꯄꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯍꯦꯛ ꯊꯪꯅꯕꯗꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯃꯁꯤꯅ ꯑꯩꯈꯣই ꯑꯣꯄꯣꯖꯤꯠꯇ ꯂꯩꯌꯦꯕꯀꯣ ꯑꯗꯒꯤꯅꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯑꯝꯇꯗ ꯆꯞ ꯃꯥꯟꯅꯅ ꯇꯝꯃꯦ ꯑꯗꯨꯅ ꯑꯗꯨꯝ ꯗꯥꯟꯁꯁꯨ ꯃꯣꯏꯀꯣ ꯗꯥꯟꯁꯁꯦ ꯑꯗꯨꯝ ꯍꯩꯕꯅꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯗꯨꯝ ꯐꯖꯅ ꯃꯣꯏ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯔꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯁꯥꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯌꯥꯎꯔꯝꯃꯗꯤꯀꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕꯀꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯗꯥꯟꯁ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯐꯖꯅ ꯅꯝꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯁꯨꯝ ꯅꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯐꯖꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯝ ꯇꯧꯕꯤꯅꯣ ꯋꯥꯔꯧꯕꯤꯅꯣ ꯑꯩꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯕꯒꯤ ꯄꯥꯝꯖꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯧꯕꯅꯦꯕꯀꯣ
ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯁꯨ ꯍꯧꯖꯤꯛ ꯗꯥꯟꯁ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯆꯥꯅꯕ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯍꯦꯛ ꯑꯩꯒ ꯊꯪꯅꯕ ꯗꯤꯗꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯕꯥꯔꯗꯦ ꯕꯣꯏꯒꯤ ꯃꯃꯥꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯝ ꯕꯥꯔꯗꯦꯁꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ